Lanthokjari Science Magazine Ngasigi thauramda thamjari Angakpana thallaba International Space Station da Sunita Williams Amasung Butch Wilmore gi Khongchat loinana Hingkup Shinggi Marakta ama Oiriba Bacterial Singna Makhoi Mashel Marakta Pao Phaodok Phaojin Tounaba haiba hiramasida Dr. Naorem Santa Project Scientist DVT Builder Project Department of Life Science Manipur University ga aikoi gi mihut Raichanda Chingtham ga unaduna wari saba Angakpana thallaba International Space Station da Sunita Williams Amasung Butch Wilmore gi Khongchat Malem gi akoibada leiriba tarangkon asi Angakpana thallaba masing thingamdana yamlaba tha thawan michak apak planet na chingbana masing thingamdraba singi mafam amani hairiba mafam asida malem gi leimaidagi kilometer chamri dagi hena wangna leiba International Space Station haiba asisu leiri kum lisingani kunmari gi June mangada United States of America gi Florida da leiba Cape Canaveral Space Force Station haina khangnaba NASA gi Space Launch Station asidagi United Launch Alliance ki Atlas 5 rocket ama thagatki hairiba rocket asina Boeing Company gi Crew Space Transportation CST-100 Starliner spacecraft ta thauna faraba astronaut ani mission commander Barry Wilmore amasung mission pilot Sunita Williams pupuduna numit nipani gi khongchadoina International Space Station tamna paikhatki hairiba astronaut animaki masina ahumrak suba space khongchatni hairiba khongchat asi malem gi oina puwari oiraba khongchat amani maramdi NASA gi commercial crew program haina mingthonba International Space Station da astronaut singbu asoyangam yawhandana paisa yamna changhandana thajaba yaba system ama oina America gi private industry singa khusamnaraga paikhatpa thauram thaurang amagi ahanba crew test flight ni hairiba program asada Elon Musk ki SpaceX amasung Boeing company yawi asigumba mi puba space flight asi mahausana araiba thabakti oide Singh kanglon technology yamna wangba thaki thabakni karigumba posak macha ma soibada siba nabagi thodok thokpa yai amadi pumkai kai ki basu yai hairiba starliner gi khongchar asida asoiba kaya ma chumthoklaba matungda thagatkiba spacecraft asina kumlisingani kunmari gi June 3 ta International Space Station da docking haibadi taptharaga khamnaba hotnabada helium hairiba gas asi spacecraft asigi mafam kharada leak oire haiba khanglaki khangjinba yai helium hairiba gas asi spacecraft amana khamnaba hotnabada sizinaba reaction control system haina khangnaba thruster singbu control tawbada amasung spacecraft ki temperature control tawbada sizinaba maruoiba gas amani helium gas asi toxic oiba gas ti nate adubu hairiba gas asi honjinbada hakchang da yawba oxygen gi chang hanthanduna hypoxia thokhali yamna ka hena honjilabadi khudong thiningai oi masigi asoiba asidagi hauraga chayolamagi khongcharasi sangdorakpa hauraki aduga September gi tang kunmari kumlisingani kunmari da spacecraft asi astronaut animak yaudana halaki adubu masigi khongcharasi pungsoi soiraba kanadraba khongchatni haibadi langani maramdi mathakta panjakriba NASA gi commercial crew program asigi manager Steve Stis ki matungina tungi asigumba mission kayama mai pakna bahonabada masigi mission asidagi maruoiba potsak kayama khangjin mangamle haina haike ningsing bayai astronaut ani asina International Space Station da panduna leiba asi English ta hainaba blessing in disguise haiba du oiki Sunita Williams amasung Butch Wilmore na International Space Station ISS ta leiringaida makhal makhagi thabak kayama pangthokpa ngamki pung 8 gi mathakta scientific experiment 150 henba pangthoki hairiba experiment singi manungda microgravity haibadi jiba panba singna pairaga leiba matamda weight leitabagi mawongda fauba adugi matangda thijenki masi yamna maruoiba changyengni maramdi tungi asigumba khongchatta yawgadaba astronaut singda masina kari tawgadage haibadu khangba ngamgani amuksu astronaut amana space ta chatringaida kayam kuiba khongchat oigani haibagi matungina mangjawnana plan tawi medical amasung logistic oina adubu makhoi ani gi khongchat asidi atenba khongchat ama oina yalakhiba khongchatni
matau karamna handaki khongchat asi loishin ki haiba asina aikhoida yamna maru oiba pauta kaya ama piba ngamgani aduga tungi planning da achauba ahongba ama purakpa yai haina thajanari masiga loinana Sunita Williams da Nashagi Rhodium Biomanufacturing 03 experiment haina kauba microgravity na Bacterial Amasung yeast haubada kari effect leibage haiba experiment asisu pangthoki. Hairiba experiment asina tungi space mission kayada miyoibana chanaba chinjak hidak amasung pochai puthokpada yamna chawna mateng pigani haina thajanari. Atopa maruoiba contribution ama oina European Enhanced Exploration Exercise Device E4D haina kauba program amasu makhoina International Space Station mathakta pangthoki. Hairiba routine asi astronaut amagi hakchang fahanba exercise singni. Khudam oina cycling, rowing amasung resistance exercise da chingba yawi. Masigi research asida astronaut amana space te leiba matamda mahaki muscle amasung saruda kari thokhanbage haibadu thijinba yai. Masigi experiment sing asidagi hendoktuna pambi karam haina space da hauhanba yagadage haina thijinba oina lettuce pambi International Space Station da thaduna thijinki. Kanglon gi oiba changyeng mayam asiga iroinana International Space Station ge maru oiba thabak mayam amasu makhoina pangthokpada saruk yaki. Khudam oina hairabada packed bed reactor experiment water recovery series PBREWRS haina khangnaba gravity na ising puthokpada sizinaba khutlai singda matau karamna effect tawbage haiba experiment asigi oina Sunita Williams na khutlai kaya install tawki. Masi tungi spacecraft ki design tawbada maru oigadaba machakni. Kumsi chahi lisingani kunmangagi January kuntra pung manga makai hena changba radio telecommunication da mateng pangnaba khulai ama semnaba honabada Sunita Williams na pulapna pung humfuni thoiga minute taruki space walk khongchat pangthoktuna malemgi nupi astronaut singi manungda space walk ki matam khwaidagi yamna leiba ngamba miyoi oiba ngamki. Masi mamangda NASA gi astronaut Peggy Whitchin na pung humfuga minute kunmathoi leiduna oirambani. Hairiba Angakpana thallaba Sunita Williams Amasung Butch Wilmore gi nimit chani marifu taruk henbagi khongchat asi America gi SpaceX company gi Crew Dragon spacecraft ta NASA gi astronaut Nick Hack Amasung Russian cosmonaut Alexander Gorvunov ka loinana malem gi damak amuk khongsan bahoraki. Khongjel yamna yangna paisilakpana maram oibana malemgi laimaidagi feet 19,000 wanglingaida drog parachute ani fandoktuna speed asi pungda kilometer 130 faubada hantahanki. Feet 3,600 khara henbagi mayada amuk yamna hena achauba mapungoiba parachute mari fandoktuna amukka hena taptha halaba matungda Florida gi konungi Tallahassee gi irang ipaki khongbandagi kilometer 50 muk lapna Gulf of Mexico gi irang ipaki imai thakta kum 2015 March 18 da pung 18 hena changna paithaраktuna thauna leiraba astronaut Sunita Williams amasung Butch Wilmore malemda amuk halaki. Aroibada amuk thamjari Hingkup Shinggi Marakta ama Oiriba Bacteria Singna Makhoi Mashel Marakta Pao Phaodok Phaojin Tounaba haiba hiramasida Dr. Naorem Santa Project Scientist DBT Builder Project Department of Life Science Manipur University ga aikhogi mihut Raichanda Chingtham ga unaduna wari saba. Ngasimu puduna laksari Science Magazine Hingkup Shinggi Marakta ama Oiriba Bacteria Singna Makhoi Mashel Marakta Pao Phaodok Phaojin Tounaba haiba hiramsida khana ninaba Akashvani Imphal gi studio da lengsinduna laibiraba Dr. Naorem Santabu ahan mokta da ikai khumnajaba gloinana taram nokseri Thagasari thawamsibu tabiriba mayambusu ikai khumnaba usari ngasi ekhoi khanagaduriba za hiramsi gi manguinana akoi bacteria se masi akoi gi bacteria gi manamdo osana thijiloi amu oibinina bacteria se akoi gi scientifically masi karino kadaino aduga miyobina mahi kainaga haraga akoi negative ngasaina uriba se mayamna akoi khaliba sigi natabida magi bacteria sigi hingkup singi kanaba aduga magi ngasai gi tobangamba singse si matang kitang samlap namtang thambiyo Bacteria haibasi yamna pikpa thawai panba jiba kanglup amani
ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯁꯔꯨꯛ ꯀꯥ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅ ꯎꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯅꯦꯀꯦꯠ ꯑꯥꯏꯅ ꯎꯕ ꯉꯝꯗꯦ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤ ꯁꯦꯜ ꯑꯃꯅ ꯁꯥꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯄ꯭ꯔꯣꯀꯦꯔꯤयोꯠ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯇꯨꯗ ꯆꯜꯂꯤ ꯄ꯭ꯔꯣꯀꯦꯔꯤयोꯠ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕ꯭ꯔꯦꯟ ꯕꯥꯎꯟ ꯑꯣꯔꯒꯥꯅꯦꯜꯁ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯁ ꯃꯥꯏꯇꯣꯀꯣꯟꯗ꯭ꯔꯤꯌꯥ ꯒꯣꯜꯒꯤ ꯕꯣꯗꯤꯁꯅꯆꯤꯡꯕꯁꯤ ꯌꯥꯎꯗꯦ ꯑꯗꯣ ꯕꯦꯛꯇꯦꯔꯤꯌꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯥꯏꯕꯔꯁ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜ ꯋꯥꯇꯔ ꯏꯌꯔ ꯑꯃꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯐꯥꯎꯕ ꯍꯛꯆꯥꯡꯒꯤ ꯃꯊꯛ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤ ꯂꯩ ꯑꯗꯣ ꯕꯦꯛꯇꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯎꯕꯁꯤ ꯌꯥꯝꯅ ꯑꯦꯕꯁꯣꯂꯨꯠꯂꯤ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯈꯔ ꯃꯈꯩꯅ ꯑꯩꯈꯣꯏꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯊꯣꯛꯍꯜꯂꯕꯁꯨ ꯑꯌꯥꯝꯕꯅꯗꯤ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯕꯤꯅꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯖꯤꯕ ꯀꯥꯡꯂꯨꯞ ꯃꯈꯜ ꯑꯃꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤ ꯃꯤꯠꯅꯗꯤ ꯎꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯁꯦꯜ ꯑꯃ ꯄꯥꯟꯕꯅꯦꯅ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯑꯣꯖꯥ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯛꯏꯅꯣ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯦꯅ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯏꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯒꯤ ꯋꯥꯔꯤꯁꯤ ꯑꯣꯖꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯐꯅꯤ ꯃꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯣꯏꯁꯟꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯕꯦꯛꯇꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯍꯤꯡꯀꯨꯞ ꯃꯈꯜ ꯑꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 300 ꯃꯃꯥꯡꯗ ꯑꯔꯥꯎꯟ 1676 ꯑꯗꯨꯋꯥꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯗꯤꯁꯀꯚꯔ ꯇꯧꯈꯤ ꯕꯦꯛꯇꯦꯔꯤꯌꯥꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯤꯁꯀꯚꯔ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯥꯗꯔ ꯑꯣꯐ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤ ꯍꯥꯏꯅꯁꯨ ꯀ꯭ꯔꯦꯗꯤꯠ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯥꯏꯟꯇꯤꯁ ꯅꯠꯇꯦ ꯅꯦꯗꯔꯂꯦꯟꯗꯒꯤ ꯐꯤ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯖꯦꯟꯇꯜꯃꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯦꯟꯇꯣꯅꯤ ꯚꯦꯟ ꯂꯤꯋꯦꯟꯍꯣꯛ ꯍꯥꯏꯅ ꯀꯧꯏ ꯃꯍꯥꯛꯅ ꯌꯣꯜꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯪꯁꯤꯡ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯦꯒꯅꯤꯐꯥꯏꯌꯤꯡ ꯂꯦꯟꯁ ꯃꯈꯨꯠꯃꯛꯅ ꯁꯥꯖꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯦꯟꯁꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯂꯪꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁ ꯇꯧꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯏꯟ ꯑꯃ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤꯒꯤ ꯑꯆꯧꯕ ꯔꯣꯜ ꯀ꯭ꯌꯨꯔꯤꯌꯁ ꯃꯥꯏꯟꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯑꯗꯣ ꯃꯥꯒꯤ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯂꯦꯟꯁꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯟꯁꯤꯟ ꯋꯥꯔꯜꯁꯤ ꯃꯍꯥꯛꯅ ꯑꯣꯕꯖꯥꯔꯞ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯕꯗ ꯔꯦꯟꯒꯤ ꯋꯥꯇꯔꯗ ꯀꯔꯤ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯌꯥꯗ ꯄꯛꯄ ꯑꯃꯣꯠꯄꯗ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯄꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤꯒꯤ ꯗ꯭ꯔꯣꯞ ꯑꯣꯐ ꯋꯥꯇꯔ ꯄꯣꯟ ꯋꯥꯇꯔꯗ ꯃꯥꯒꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇꯨ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛ ꯂꯤꯕꯤꯡ ꯑꯣꯔꯒꯥꯅꯤꯖꯝ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯤꯕꯤꯡ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡꯒꯤ ꯁꯦꯞ ꯁꯥꯏꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯨꯞꯃꯦꯟꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛꯇ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯝꯈꯤ ꯑꯗꯨꯒ ꯑꯦꯟꯇꯣꯅꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛꯂꯤ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯣꯕꯖꯥꯔꯕꯦꯁꯟꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯨ ꯔꯣꯌꯦꯜ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯂꯟꯗꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯦꯟꯇꯣꯅꯤꯅ ꯌꯥꯈꯤꯗꯦ ꯀꯥꯏꯅꯊꯪꯗ ꯏꯟꯁꯤꯁ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯗꯨꯅ ꯑꯦꯟꯇꯣꯅꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯂꯟꯗꯟꯗ ꯊꯥꯈꯤ ꯃꯇꯝꯗꯨꯗ ꯔꯣꯌꯦꯜ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯂꯟꯗꯟꯅꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁ꯭ꯀꯦꯞꯇꯤꯖꯝ ꯑꯩꯈꯣꯏꯒꯤ ꯗꯥꯎꯠ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗ ꯍꯤꯔꯝꯗꯨꯗ ꯂꯩꯕ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯃꯥꯟꯅꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯐꯪꯉꯛꯄꯗꯒꯤ ꯀꯥꯏꯅꯊꯪꯗ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯑꯣꯐ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤ ꯍꯥꯏꯅ ꯃꯉꯣꯟꯗ ꯀ꯭ꯔꯦꯗꯤꯠ ꯇꯧꯈꯤ ꯑꯗꯨꯒ ꯑꯣꯖꯥ ꯁꯤꯗꯤ ꯆꯍꯤ 350ꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯦꯕ ꯑꯣꯖꯥ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤ ꯃꯣꯏ ꯃꯁꯦꯟꯁꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯋꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯪꯉꯛꯏꯁꯤ ꯑꯣꯖꯥ ꯍꯣꯏ ꯑꯗꯣ ꯃꯣꯏꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯣꯏ ꯃꯁꯦꯟꯁꯤ ꯑꯣꯖꯥ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯔꯤꯅꯣ ꯑꯣꯖꯥ ꯕꯦꯛꯇꯦꯔꯤꯌꯥ ꯗꯤꯁꯀꯣꯚꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 300ꯂꯣꯝꯗꯤ ꯍꯤꯔꯝꯁꯤꯗ ꯂꯩꯕ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯕꯦꯛꯇꯦꯔꯤꯌꯥ ꯍꯥꯏꯕꯁꯤ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯑꯄꯤꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯃꯈꯣꯏꯁꯤ ꯃꯗꯣꯝꯗ ꯍꯤꯡꯖꯕ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯗꯕ ꯖꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯃꯁꯥ ꯃꯊꯟꯇ ꯃꯆꯥ ꯄꯣꯛꯑꯒ ꯂꯩꯖꯕ ꯖꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯔꯥꯎꯟ 1970 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 50 ꯃꯃꯥꯡꯗ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯟꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯏ ꯍꯥꯏꯕꯒꯤ ꯐꯤꯅꯣꯃꯦꯅꯟ ꯑꯃ ꯁꯥꯏꯟꯇꯤꯁ ꯈꯔꯅ ꯎꯕ ꯐꯪꯈꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 300ꯂꯣꯝꯗꯤ ꯍꯤꯔꯝꯁꯤꯗ ꯂꯩꯔꯤꯕ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯕꯦꯛꯇꯦꯔꯤꯌꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛ ꯑꯣꯏꯕ ꯑꯣꯔꯒꯥꯅꯤꯖꯝ ꯑꯃꯅꯤ ꯃꯈꯣꯏꯁꯤ ꯃꯗꯣꯝꯗ ꯍꯤꯡꯖꯕ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯗꯕ ꯖꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯁꯤꯗꯔ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯇꯤꯚ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯁꯤ ꯃꯊꯟꯇ ꯃꯆꯥ ꯄꯣꯛꯇꯨꯅ ꯂꯩꯕ
jiba kanglu amani yamna isolate oiba jiba kanglu amani haina matam sangna leiruba matungda yamna itha thajadana ngasi dagina sahi yankhai mangarom gi mamangda around 1970 adwaida Kenneth Nelson and J. Woodland Hastings haina kauba scientist thijiloi anina makhoi gi concept sida asoba paradigm shift ama puraki haibadi bacteria singse machin mana makhut pandragasu Makhoi Mashel Marakta Pao Phaodok Phaojin Tounaduna yamna socialize oiba mawngda makhoi si hingi haibase ahanba oina khangba ngamki scientist ani sina yamna strange oiba observation ama Bibiro Fisheri haina khangnaba marine bacteria makhal asida makhoina uba phangki Bibiro Fisheri haiba bacteria si akoi samudra laiba bioluminescence haibadi masa mathanda mangan puthokchaba ngamba akoi gi bacteria makhal amani Makhoina laboratory setting da culture tawraga bioluminescence ki matang da research tawringai da yamna interesting oiba phenomenon ama moina uba phangki madudi haiba bacteria sina mangal puthokpa matam da makhoi akaknaba makhoi gi cell density haibadi population density amagi makha pona makhoi si mangal puthoi population density na yamdragadi Bibiro Fisheri haina khangnariba bacteria makhal si bioluminescence mangal puthokte aduwa karigumba particular critical threshold density yawba matung khaktada hariba bacteria sina bioluminescence hariba phenomenon si moina utpangami asigumba makhalgi akoigi amna strange oiba observation asida base tawraga makhata na research tawruba matungda thamgi madudi bacteria singse makoise amaga Pao Phaodok Phaojin taunai aduga Pao Phaodok Phaojin tawba sida makoina chemical language no auto inducer haina khangnaba chemical signaling sizinai asiguma makhalgi koigi Pao Phaodok Phaojin Tounaba bacteria singna amaga Pao Phaodok Phaojin Tounaba si akoigi population density da makha poli atisuguma makhalgi Pao Phaodok Phaojin Tounaba sibu quorum sensing haina su khangnai uza moina ngasagi bacteria machine je akoigi Pao Phaodok Phaojin Tounaba si uza hujiki uzana habiriba akoigi quorum sensing adu masigi quorum sensing je koi Pao Phaodok Phaojin Tounaba matamda koi chemical amakak amogi ki huji bacteria machine da puthoktoini dra adu masi haiba technique adugo jiki haiba mai ngasagi process ngasagi phenomenon je bacteria same species oiba chapmara bacteria machine dang tongnabra natraga atopa khoigi bacteria ki khangluptadi oiba aduga same species nataba atopa du moi machine je dum phauna bangambra adu haiba si adugi language tuna haiba tare adugi same chemical oragasu makhal khara leidana adugi chapmara chemical je dum induce tobra natraga atopa akoigi Hingkup Shinggi Marakta moigi machine manadaba singdana karam makhali chemical puthui aduga moigi ngasagi Pao Phaunari sida kari gino leino da adugi kitang thambida yam interesting oi bacteria hairaga bacteria singse adugi matik diverse oi bacteria species makhal mayam ama lei ayamba bacteria around 80% of the known bacteria singse akhangba laiba koina ngasi phau discover tawriba bacteria singsi gi ayamba 80% ti makoisi amaga Pao Phaodok Phaojin Tounadana koigi quorum sensing hariba phenomenon si utli adubu laiba bacteria singse asina koigi thado iba auto inducer haina khangnaba signal singse bacteria species amaga manade makoisi sengna harabada koigi bacteria singsi su multilingual oi makoisi more than one language ngangbangame akoi mioiba akoigi samaj da su akoi lon mayam ngangbangame for example aina wajada adom nungairi bra haina hangma matamda nungairi haibna singba koi imalonda dum reply tawrakani adubu aina wajada ni hauma haina hangma matamdadi masi koi mandarin khangba chinese amanadi am line response tawbirakani sumaina akoi bacteria singsu makoi yamna close species oiba species singa phaunanaba language aduba makoi universal oiba language makoi su ngangbangami mogi su universal language lai aduna bacteria singsi multilingual oi masi yamna interesting oiba phenomenon makhal amane aduga makoina quorum sensing hariba phenomenon si karigida mukta tawrino haiba matamda masigi yamna interesting oiba example mayam lai bacteria singsina amaga Pao Phaodok Phaojin Tounaraga bacteria makhal kharna bioluminescence mathakta chu panjagre bioluminescence haidana akoigi mangal puthokpa ngamba phenomenon si makoi tawi adui matungda makoina akoigi virulence akoigi toxin puthokpagi makoigi thabak se akoigi quorum sensing gi through da gi tawi aduga biofilm haidana akoigi 3 dimensional structure oiba
ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛꯁꯤ ꯑꯁꯤ ꯁꯦꯝꯒꯠꯄꯗꯁꯨ ꯀꯣꯔꯝ ꯁꯦꯟꯁꯤꯡꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯩ ꯑꯗꯣ ꯈꯤꯇꯪ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯚꯤꯔꯨꯂꯦꯟꯁ ꯑꯣꯔ ꯇꯣꯛꯁꯤꯟ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯄꯗ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤꯁꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤ ꯄꯤꯛꯆꯔꯕꯁꯨ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯍ꯭ꯌꯨꯖ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯄꯤꯛꯄꯅꯤꯅ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯈꯣꯏꯅ ꯇꯣꯛꯁꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯦ ꯃꯈꯣꯏꯁꯤ ꯁꯝꯋꯦꯌꯔ ꯃꯣꯏ ꯍꯥꯏꯠ ꯇꯧꯔꯒ ꯂꯩ ꯂꯣꯠꯂꯒ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯤꯡꯁꯦ ꯁꯨꯝ ꯌꯥꯝꯕ ꯉꯥꯏ ꯑꯗꯣ ꯃꯁꯤꯡꯁꯤꯅ ꯌꯥꯝꯈꯠꯂꯛꯄ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯌꯥꯝꯅ ꯁꯤꯟꯀ꯭ꯔꯣꯅꯥꯏꯁ ꯑꯣꯏꯕ ꯋꯦ ꯑꯃꯗ ꯑꯩꯈꯣꯏ ꯇꯣꯛꯁꯤꯟꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯃꯣꯏꯅ ꯗꯤꯐꯤꯠ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯕꯥꯏꯑꯣꯐꯤꯂꯝ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯤ ꯃꯈꯣꯏꯁꯤ 3 dimensional ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯅꯤ ꯃꯈꯣꯏꯅ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯁꯦꯂꯨꯂꯔ ꯄꯣꯂꯤꯃꯔꯤꯛ ꯁꯕꯁꯇꯦꯟꯁ EPS ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯥꯀ꯭ꯔꯥꯏꯠ DNAꯅꯆꯤꯡꯕ ꯄ꯭ꯔꯣꯇꯤꯟꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯊꯥꯗꯣꯛꯑꯒ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯁꯦꯝꯃꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯅꯆꯤꯡꯕ ꯄꯦꯅꯤꯇ꯭ꯔꯦꯁꯟ ꯃꯌꯥꯝꯗꯒꯤ ꯕꯥꯏꯑꯣꯐꯤꯂꯝꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯕꯥꯏꯑꯣꯐꯤꯂꯝ ꯐꯣꯔꯃꯦꯁꯟꯁꯤꯁꯨ ꯀꯣꯔꯝ ꯁꯦꯟꯁꯤꯡꯗ ꯕꯦꯁ ꯇꯧꯏ ꯑꯗꯨꯒ ꯕꯥꯏꯑꯣꯂꯨꯃꯤꯅꯦꯁꯦꯟꯁꯀꯤ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯗ ꯄꯟꯖꯔꯝꯒꯦ ꯑꯣꯖꯥ ꯕꯥꯏꯑꯣꯂꯨꯃꯤꯅꯦꯁꯦꯟꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇꯦꯔꯤꯌꯥꯅ ꯃꯉꯥꯜ ꯄꯨꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯟ ꯕꯣꯞꯇꯦꯜ ꯁ꯭ꯀꯨꯏꯠ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯟ ꯑꯥꯏꯂꯦꯟꯗ ꯃꯥꯒꯤ ꯁꯤ ꯁꯣꯔꯗ ꯂꯩꯕ ꯁ꯭ꯀꯨꯏꯠ ꯑꯃꯅ ꯃꯥꯒꯤ ꯚꯦꯟꯇ꯭ꯔꯦꯜ ꯃꯕꯨꯛ ꯊꯪꯕ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯑꯣꯔꯒꯥꯟ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯑꯣꯔꯒꯥꯟꯁꯤꯗ ꯁ꯭ꯀꯨꯏꯠꯁꯤꯅ ꯕꯤꯕ꯭ꯔꯤꯌꯣ ꯐꯤꯁꯔꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯂꯨꯃꯤꯅꯦꯁꯦꯟꯁ ꯇꯧꯕ ꯉꯝꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯦ ꯑꯁꯤ ꯍꯥꯔꯕꯔ ꯇꯧꯔꯒ ꯊꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯥꯁꯤ ꯁ꯭ꯀꯨꯏꯠꯁꯦ ꯅꯣꯛꯇꯔꯦꯜ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗ ꯆꯥꯛꯇꯥꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯃꯍꯥꯛꯅ ꯆꯥꯛꯇꯥꯕ ꯆꯠꯄ ꯃꯇꯝꯗ ꯀꯣꯔꯝ ꯁꯦꯟꯁꯤꯡꯒꯤ ꯊ꯭ꯔꯨꯗꯒꯤ ꯄꯨꯊꯣꯛꯂꯛꯏꯕ ꯕꯥꯏꯑꯣꯂꯨꯃꯤꯅꯦꯁꯦꯟꯁ ꯂꯥꯏꯠꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯀꯦꯃꯣꯐ꯭ꯂꯥꯁ ꯇꯧꯏ ꯍꯥꯏꯕꯗꯤ ꯁ꯭ꯇꯥꯔꯒꯨꯝꯕ ꯃꯨꯟ ꯂꯥꯏꯠꯀꯨꯝꯕꯒꯤ ꯃꯈꯣꯏꯒꯤ ꯃꯉꯥꯜꯁꯦ ꯃꯥꯅ ꯀꯥꯎꯟꯇꯔ ꯏꯂꯨꯃꯤꯅꯦꯠ ꯇꯧꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯏꯠꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯁꯦ ꯇꯥꯍꯟꯗꯦ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯀꯨꯏꯠꯁꯤꯕꯨ ꯆꯥꯕ ꯉꯝꯕ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯍꯟꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯤ ꯁꯔꯚꯥꯏꯚ ꯇꯧꯏ ꯍꯥꯏꯖꯕ ꯇꯥꯏ ꯃꯁꯤꯒꯤ ꯀꯣꯔꯝ ꯁꯦꯟꯁꯤꯡꯒꯤ ꯐꯦꯅꯣꯃꯦꯅꯟꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯁꯔꯚꯥꯏꯚꯦꯜ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯍꯋꯥꯏꯟ ꯕꯥꯞꯇꯦꯜ ꯁ꯭ꯀꯨꯏꯠꯁꯤꯅꯁꯨ ꯁꯤꯖꯤꯟꯅꯩ ꯑꯣꯖꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯨꯞ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤ ꯃꯣꯏ ꯃꯇꯧ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯁꯨ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯆꯥꯁꯤꯡꯁꯦ ꯄꯣꯛꯊꯣꯛꯍꯜꯂꯒ ꯑꯗꯩ ꯃꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯀꯣꯔꯝ ꯁꯦꯟꯁꯤꯡꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯃꯁꯦꯟꯁꯦ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯣꯛꯁꯤꯟ ꯑꯗꯒꯤ ꯍꯨ ꯆꯦꯟꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯦ ꯇꯥꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯕꯥꯏꯑꯣꯐꯤꯂꯝꯁꯀꯤ ꯑꯗꯒꯤ ꯂꯨꯃꯤꯅꯦꯁꯟꯁꯀꯤ ꯀꯥꯟꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯁꯨ ꯃꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯁꯨꯃꯥꯏꯅ ꯂꯥꯏꯠ ꯅꯨꯡ ꯄꯨꯊꯣꯛꯄꯁꯨ ꯑꯣꯖꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯑꯗ ꯉꯁꯥꯏ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯊꯝꯕꯤꯈꯤꯕ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯁꯦꯟꯁꯦ ꯄꯥꯎ ꯐꯥꯎꯅꯔꯒꯁꯨ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯗꯤ ꯇꯧꯔꯤꯗꯅ ꯑꯣꯖꯥ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟꯁꯦ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯣꯏ ꯃꯁꯦꯟꯁꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯄꯨꯜꯂꯒꯗꯤ ꯃꯣꯏ ꯊꯕꯛ ꯇꯧꯕ ꯉꯝꯃꯤꯅꯦꯕ ꯑꯣꯖꯥ ꯑꯗꯨꯅ ꯃꯁꯤ ꯉꯁꯥꯏ ꯑꯣꯖꯥꯅ ꯑꯃ ꯑꯩꯈꯣꯏ ꯃꯊꯛꯇ ꯄꯟꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯗꯦꯟꯁꯤꯇꯤ ꯗꯤꯄꯦꯟ ꯑꯗꯒꯤ ꯄꯣꯄꯨꯂꯦꯁꯟ ꯗꯤꯄꯦꯟ ꯑꯗꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯗꯦꯟꯁꯤꯇꯤꯅ ꯄꯟꯕꯤꯈꯤꯕꯗꯣ ꯑꯣꯖꯥ ꯑꯗꯒꯤ ꯃꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯀꯔꯝꯕ ꯌꯨꯅꯤꯠꯇ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯈꯨꯖꯤꯡꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯗꯨ ꯁꯦꯝ ꯁ꯭ꯄꯦꯁꯤꯁꯇ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯁꯨ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯝ ꯄꯥꯎꯗꯣ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯗ ꯃꯣꯏꯅ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯀꯥꯟda ꯄꯨꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯗꯦꯟꯁꯤꯇꯤ ꯑꯃꯁꯨꯡ ꯗꯤꯄꯦꯟꯗꯦꯟꯗꯣ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯣꯖꯥ ꯀꯣꯔꯝ ꯍꯥꯏꯕꯁꯤ ꯂꯦꯇꯤꯟ ꯋꯥꯔꯗ ꯑꯃꯅꯤ ꯀꯣꯔꯝ ꯍꯥꯏꯕ ꯋꯥꯍꯩꯅ ꯇꯥꯛꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯕꯦꯛꯇꯦꯔꯤꯌꯦꯜꯒꯤ ꯁ꯭ꯄꯦꯁꯤꯁꯇ ꯃꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯃꯤꯁꯤꯡ ꯀꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕꯗꯣ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯏ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤ ꯆꯥꯝꯃꯒꯤ ꯀꯃꯤꯇꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯝꯗꯥꯏꯗ ꯃꯤ 10-20 ꯈꯛꯇ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯃꯣꯔ ꯗꯦꯟ ꯃꯤ 100 ꯂꯩꯕ ꯀꯃꯤꯇꯤꯁꯤꯗ ꯃꯤ 30 ꯅꯠꯇ꯭ꯔꯒ 40ꯗꯒꯤ ꯍꯦꯟꯅ ꯌꯥꯎ ꯇꯥꯔꯕꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕꯗ ꯑꯩꯈꯣꯏ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯤ 100ꯃꯛ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯤ 30 ꯅꯠꯇ꯭ꯔꯒ 40ꯗꯒꯤ ꯇꯥꯗꯅ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯄ꯭ꯔꯖꯦꯟ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯃꯤ 5 ꯅꯠꯇ꯭ꯔꯒ 10ꯅꯗꯤ ꯃꯤ 100ꯒꯤ ꯀꯃꯤꯇꯤꯒꯤ ꯗꯤꯁꯤꯖꯟꯁꯤ ꯂꯦꯞꯄ ꯉꯝꯃꯣꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯦꯛꯇꯦꯔꯤꯌꯥꯒꯤꯁꯨ ꯃꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯗꯦꯟꯁꯤꯇꯤ ꯍꯥꯏꯕꯗꯤ ꯑꯀꯛꯅꯕ ꯆꯥꯡ ꯑꯃ ꯍꯥꯏꯕꯗꯤ ꯐꯤꯛꯁ ꯅꯝꯕꯔ ꯂꯩꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯀꯛꯅꯕ ꯗꯦꯟꯁꯤꯇꯤ ꯑꯃ ꯌꯧꯔꯛꯄ ꯃꯇꯝ ꯈꯛꯇꯗ ꯃꯈꯣꯏꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯒꯤ ꯀꯣꯔꯝ ꯁꯦꯟꯁꯤꯡ ꯍꯥꯏꯔꯤꯕ ꯐꯦꯅꯣꯃꯦꯅꯟꯁꯤ ꯎꯠꯂꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ
ꯐꯪꯉꯤꯕ ꯑꯣꯕꯖꯔꯕꯦꯁꯟꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯣꯖꯥ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯅ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯊꯥꯗꯣꯛꯏꯕ ꯀꯦꯃꯤꯀꯦꯜ ꯁꯤꯒꯅꯦꯜꯁꯤꯡ ꯍꯥꯏꯕꯗꯤ ꯑꯣꯇꯣ ꯏꯟꯗ꯭ꯌꯨꯁꯔꯁꯤꯡꯁꯦ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯗꯥꯏꯂꯨꯠ ꯇꯧꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯁꯦꯟꯁ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯄꯋꯥꯔ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯄꯋꯥꯔ ꯂꯩꯔꯛꯇꯕ ꯁ꯭ꯇꯔꯦꯡꯗꯣ ꯍꯟꯊꯕ ꯃꯥꯒꯤ ꯀꯦꯃꯤꯀꯦꯜ ꯁꯤꯒꯅꯦꯜꯁꯦ ꯃꯈꯣꯏꯅ ꯁꯔꯥꯎꯟꯗꯤꯡꯗ ꯊꯥꯗꯣꯛꯏꯕ ꯀꯦꯃꯤꯀꯦꯜ ꯁꯤꯒꯅꯦꯜꯁꯤꯡꯁꯦ ꯃꯍꯥꯛꯀꯤ ꯀꯝꯃꯨꯅꯤꯇꯤ ꯄꯨꯟꯕ ꯁ꯭ꯄꯦꯁꯤꯁꯁꯤꯡꯅ ꯔꯤꯁꯤꯞ ꯇꯧꯕ ꯉꯝꯖꯗꯕ ꯃꯔꯝꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗ ꯃꯈꯣꯏꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯥꯏꯂꯨꯠ ꯇꯧꯊꯣꯛꯈꯤꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯁꯦꯝ ꯁ꯭ꯄꯦꯁꯤꯁꯁꯤ ꯃꯁꯤꯡꯁꯤꯅ ꯌꯥꯝꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯔꯝ ꯁꯦꯟꯁꯤꯡꯒꯤ ꯑꯦꯔꯦꯅꯥꯁꯤꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯏ ꯕꯦꯛꯇꯦꯔꯤꯌా ꯁ꯭ꯄꯦꯁꯤꯁ ꯈꯨꯗꯤꯡꯃꯛꯅ ꯀꯦꯃꯤꯀꯦꯜ ꯁꯤꯒꯅꯦꯜꯁꯤ ꯊꯥꯗꯣꯛꯏ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯊꯥꯗꯣꯛꯏꯕ ꯁꯤꯒꯅꯦꯜꯁꯤꯡꯁꯦ ꯑꯃꯒ ꯑꯃꯒ ꯁꯦꯟꯁ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏ ꯁꯦꯜ ꯗꯦꯟꯁꯤꯇꯤꯗ ꯀꯣꯔꯝ ꯁꯦꯟꯁꯤꯡꯒꯤ ꯐꯦꯅꯣꯃꯤꯅꯟꯁꯦ ꯎꯠꯄ ꯉꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯈꯤꯕꯅꯤ ꯆꯍꯤ 50-60 ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇꯦꯔꯤꯌꯥ ꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯁꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯦ ꯑꯣꯖꯥ ꯃꯔꯝꯗꯤ ꯃꯣꯏ ꯃꯁꯦꯟꯁꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯀ꯭ꯋꯥꯔꯝ ꯐꯥꯕ ꯐꯥꯗꯕ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯔꯝ ꯁꯦꯟꯁꯤꯡꯁꯤ ꯂꯩꯔ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯏ ꯈꯪꯕ ꯉꯝꯃꯦꯗꯅ ꯑꯣꯖꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯜꯂꯨꯏꯁꯤꯡꯅꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯑꯣꯖꯥ ꯃꯁꯤ ꯀ꯭ꯋꯥꯔꯝ ꯁꯦꯟꯁꯤꯡꯁꯦ ꯐꯥꯔꯒ ꯃꯤꯑꯣꯏꯕꯗ ꯏꯟꯐꯦꯛꯁꯟ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯤꯁꯇꯔꯕ ꯇꯧꯕꯗꯤ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯀ꯭ꯋꯥꯔꯝꯁꯦ ꯑꯩꯈꯣꯏ ꯊꯨꯒꯥꯏꯕ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯣꯏꯁꯟꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯇꯣꯛꯁꯤꯟ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯕꯤꯔꯨꯂꯦꯟꯁ ꯊꯣꯛꯂꯤꯕꯁꯤ ꯀꯣꯔꯝ ꯁꯦꯟꯁꯤꯡꯗ ꯕꯦꯁ ꯇꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯉꯁꯥꯏꯅ ꯃꯈꯣꯏꯅ ꯊꯥꯗꯣꯛꯏꯕ ꯀꯦꯃꯤꯀꯦꯜ ꯁꯤꯒꯅꯦꯜꯁꯤꯡꯁꯤꯗ ꯗꯤꯁꯇꯔꯕ ꯇꯧꯔꯒꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯔꯣꯏꯗ꯭ꯔꯤꯅꯤ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯛꯁꯤꯟ ꯑꯃ ꯄꯨꯊꯣꯛꯑꯝꯗꯥꯏꯗ ꯇꯣꯛꯁꯤꯟ ꯁꯔꯀ꯭ꯌꯨꯠ ꯇꯧꯔꯝꯗꯥꯏꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯤꯕ ꯃꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯗꯤꯁꯇꯔꯕ ꯇꯧꯔꯒꯗꯤ ꯃꯈꯣꯏ ꯃꯈꯩ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯇꯣꯛꯁꯤꯟ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ AIꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯀꯣꯔꯝ ꯁꯦꯟꯁꯤꯡ ꯏꯟꯍꯤꯕꯤꯇꯔꯁ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯝ ꯁꯦꯟꯁꯤꯡ ꯀ꯭ꯋꯦꯟꯆꯔ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯃꯤꯀꯦꯜ ꯃꯈꯜꯁꯤꯡꯁꯤ ꯄꯨꯊꯣꯛꯑꯒ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯔꯕ ꯇꯧꯔꯒꯗꯤ ꯇꯣꯛꯁꯤꯟ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯗꯤꯁꯇꯔꯕ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯛꯁꯤꯟ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯍꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯁꯤꯒꯨꯝꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥꯗꯒꯤꯁꯨ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯂꯩꯖꯩ ꯀꯣꯔꯝ ꯁꯦꯟꯁꯤꯡꯕꯨ ꯗꯤꯁꯇꯔꯕ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯝ ꯁꯦꯟꯁꯤꯡꯕꯨ ꯏꯟꯍꯤꯕꯤꯠ ꯇꯧꯕ ꯉꯝꯕ ꯀꯦꯃꯤꯀꯦꯜꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯥꯏꯔꯤꯕ ꯕꯥꯏꯑꯣꯐꯤꯜꯝ ꯐꯣꯔꯃꯦꯁꯟꯁꯤꯗꯒꯤꯁꯨ ꯂꯥꯏꯅ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯑꯩ ꯃꯇꯥꯡꯁꯤꯗ ꯊꯝꯖꯒꯦ Hingkup Shinggi Marakta ama Oiriba Bacterial Singna Makhoi Mashel Marakta Pao Phaodok Phaojin Tounaba haiba hiram asida Dr. Naorem Santa Project Scientist DBT Builder Project Department of Life Science Manipur University ga aikoi gi mihut Raichanda Chingtham ga unaduna wari saba si tahanjakibaga loinana ngasigi oinadi Science Magazine lanthokjaba matang aste loijare mathang leibak pokpa numit pungfam asimaktada amuk fangbigani Science Magazine